ꯇꯨꯒꯤ ꯁꯤꯟ ꯌꯥꯎꯗ꯭ꯔꯦ ꯑꯅꯤꯁꯤꯅ ꯁꯦꯞꯄꯛꯇꯩ ꯐꯖꯕ ꯑꯣꯏ ꯃꯤꯠꯇ ꯇꯧꯈꯤꯜꯂꯛꯑꯦ ꯑꯩ ꯈꯨꯠ ꯑꯩ ꯂꯩꯕꯥꯛ ꯌꯥꯎꯗꯅ ꯑꯣꯟꯒꯤꯅꯤ ꯃꯥꯅ 야, 저. 어떻게 구원지고? ꯅꯪ ꯋꯥ ꯉꯥꯡꯕ ꯍꯥꯄꯛꯀꯗꯣꯏꯔꯣ ꯏꯁꯩ ꯍꯥꯞꯇꯣꯏꯕ ꯌꯥꯔꯕ ꯁꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅ ꯄꯥꯝꯃꯤꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯁꯥꯏꯂꯦꯟꯂ ꯅꯪꯒꯤ ꯃꯌꯥꯝꯅ ꯀꯨꯀꯤꯡ ꯆꯦꯅꯦꯜꯅꯤ ꯍꯥꯏꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯆꯤꯡ ꯀꯥꯔꯁꯦ ꯆꯦꯟꯈꯠꯅꯒꯤ ꯋꯥꯅꯤ ꯈꯪꯗꯕꯩꯅꯤꯗ ꯅꯪ ꯎꯍꯧꯗꯕꯩꯅꯦꯕ ꯑꯥꯗꯩ ꯆꯤꯡ ꯃꯇꯣꯟꯗꯤ ꯃꯇꯦꯛ ꯑꯃ ꯅꯨꯡꯁꯥ ꯁꯥꯔꯤ ꯑꯌꯥꯝꯕꯗꯤ ꯅꯨꯃꯤꯠ ꯂꯣꯏ ꯃꯝꯈ꯭ꯔꯕꯅꯤ ꯃꯥꯁꯨ ꯂꯩꯇꯦ ꯆꯥꯛꯊꯨꯗ ꯃꯁꯤꯅꯤ ꯔꯤꯚ꯭ꯌꯨ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯀꯦ ꯁꯣꯝ ꯆꯠꯂꯒ ꯁꯣꯝꯗ ꯌꯨꯝ ꯈꯨꯟꯗꯥꯅꯔꯤ ꯍꯜꯂꯣ ꯒꯥꯏꯁ ꯑꯩꯈꯣꯏꯁꯦ ꯂꯣꯇꯁ ꯌꯦꯡꯕ ꯂꯥꯛꯆꯔꯝꯕꯅꯤ ꯁꯣꯝꯗ ꯊꯝꯕꯥꯜ ꯑꯗꯣ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯦ ꯀꯩꯅꯣ ꯇꯧꯅꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅ ꯍꯦꯛꯄ ꯑꯗꯩꯗꯤ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯅ ꯍꯦꯛꯈꯤꯕꯗꯒꯤ ꯀꯩꯁꯨ ꯌꯥꯝ ꯁꯥꯠꯅꯔꯝꯗ꯭ꯔꯦ ꯊꯝꯕꯥꯜꯗꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯤꯗ ꯍꯥꯎꯇꯛꯀꯤ ꯆꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯃꯇꯦꯛ ꯑꯃ ꯇꯦꯝꯈꯥꯏꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯅꯕ ꯌꯥꯕ ꯀꯨꯝꯕꯤꯒ ꯑꯗꯨꯒꯤ ꯁꯦꯝꯃꯦ ꯍꯥꯏꯗꯨꯗ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯊꯣꯛꯎꯔꯁꯦ ꯂꯥꯛꯑꯕꯅꯤꯅ ꯁꯨꯝ ꯆꯪꯖꯔꯛꯄꯅꯤ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤꯡ ꯊꯦꯛꯑꯝꯃꯒ ꯂꯧꯁꯤꯟꯕ ꯀꯥꯎꯔ ꯃꯥꯜꯂꯦ
ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯃ ꯇꯥ ꯂꯩꯔꯝꯃꯤꯅꯦ ꯑꯩꯁ ꯁꯤ ꯄꯥꯏꯟꯁꯦ ꯕꯣꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯃꯩ ꯊꯥꯔꯒ ꯍꯨꯟꯕꯗ ꯄꯣꯈꯥꯏꯌꯦꯅ ꯄꯥꯎ ꯑꯃ ꯐꯪꯉꯤ ꯃꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯃꯤꯁ ꯇꯧꯗꯅꯕꯒꯤꯗꯃꯛ ꯅꯥꯀꯟꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯕꯤꯔꯨ ꯃꯊꯪꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ